Lily! Lily! Kanabu kaubono? Aibu kaubro? Hoi. Aidi Lily kaude. Ringamla kaubne. Ringamla adum kaubiyo. Imanabisina Mary. Aidi nangmu Lily kaubani. Ukhulgi siroide satpi asengma Lily do. Aidi ongta su udri. Maming yam chatle. Nanga chapmanam phajaram do mal. As. Kadai de phajabno da hundok lamba yadabagi puduna chatpa maine. Siroi gi Lily degi di University gi Lily na hena phajabani da. Ado nangsu athiba nupa di natte ka. Kopi mamtang. Mary cho sekpa pha sekpai pai saikui hause. Saikui hause. Saikui hause. Oi, lakhro ne. Hoi, le. Entrance mai pak labra. Hoi, result thokre. Yakhre. Noma college ki thodok tu da nangi photo amta hobani. Aigi diary sida sum yauduna leiraba. Kadai? Oh, sigi oibra. Ado photo simadi aingonda sum thamage hage tawba. Karigi yadani? Photo di amasu pangtham da thambadubu amuk copy tawbusu yayena. Se nangonda thamjara. Nangi achapot pijabasiga photo siga koknarase ko. Ois. Lily. Ois. Aigi mingsu natabda nangna Lily haina acting am yaw ko base kay gira. Lily haibasina aina kaujaba mingni. Aigi mingna lesemba yumda budi yaima kawe. Oh, achapot lairiba nangi minghangba ikawe ne. Yaima haibadi mayai dura. Middle du. Hoi. Adudi nangi mathaktasu makhadasu machimanaw leramgani. Hoi leye. Yamba amaga inaw amaga leye. Aigi suibung ama leye. Ina ma leikre. Oh. Oi! Wari ko na sase achapot se hana chase. Se charo.